Ningtam Pausel, Revolutionary People Front's ki press release ki matungina, lilongi thoudokta RPF na nungaitaba phongdokpa. Manipur da khundaminariba kanglup singi marakta hu kamsinduna, yengthina hanba khunaina yadaba mayai kaba chinjak thajinduna, lamdam asigi yelhomi sing tumna mangananaba India lengakna honaduna lakli. Manipur State Government na war on drug tawriba asidi paper tiger haibaduni May ahumdagi na honana India lengakna thoanba proxy war asida state forcing asi karisu tawbang ngamjadre asumna pangal yaujadraba mamingta ngairaba state lengak asina Indian gi regular army paramilitary business tycoon political asina singba kayana thaujilliba sponsor tawriba amadi hakthengna saruk yariba drug ki politics asida state government ki war on drug asi maya yaudre mayak samle May ahungi proxy war matungda drugsing asi Manipur fauduna puramba adu Mizoram lomda chatkre Manipur da sangaktre haina lauruba yadri maramdi hosik Manipur manungda phagatliba mayai kaba chinjaksing asi asuki mating marang kaikre mayam asi kadaidagino puppet government ki war on drug kadaida lotkre Aikhoigi laibak amasung miyambu drug ka mari leinaba singdagi ngakthoknanabagi amasung India gi drug ki policy asi thengnanaba RPF na inkumja 1998 ki July 7 da semkiba special task force ki thaudang ama oina ngarang numidang pung 9 muk taba matamda drug lalonba maming leiraba amasung party na mamangda warning tawkhraba MD Hasan Kauba laikhidraba MD Habibur gi macha lilong chajingda leiba mioi asi phaba matamda mafam adugi mioi sing aduna thomjil tuna pairiba khulai sing munnaba honarakpa matamda ahanbada nongmai matol nongthakta ongkhalaga kapna miyam changlaktanaba honaki masi phawbada henjilakpadagi farba mi adu thadoklamlaga isa kanjanabani haiduna chenthorakpada aikhoigi miyoising tamna nongmai kapsilakpa horaki RPF ki miyamda khut thadaba haiba policy asigi matung ina inkumja 1982 gi August 22 da lilongda aikhoigi marupsing phaduna porakpada aikhoigi marupsing khara nanthokuna chelaki aduga mamal yamlaba party gi mioi ama laikhide matam aduda party gi policy gi matung ina purakpa aduda khut phawba hankide thaudok asigi matungdagi di asigumba thaudok thokpada defensive measure launaba party gi oina standing order SO ama thamki SO asigi matung ina January 1 gi numidangda lilongda thokkiba thaudok asida aikhoisu isa ngakthoksanaba nongmai kaplakhiba adu tamna nongmai kapki amasung mafam adudagi nanthokhtuna chelakhibani aikhoigi mioi singna tonglakpa gypsy sing mafam adugi miyamna mai thaba horakhi maina sakpa matamda gypsy de yawba nongmai maru 40 mm grenade amadi 60 mm mortar shell sing adu pokhaiki MD Hasan phabagi thaudok asida laikhidaba amasung sokpa panba yawkhiba singidamak RPF na thamoi songna nungaitaba phongdoksari loinana thaudok asi karamna thokibano haibadu RPF ki maigaidagi su inquiry ama tawgani Bankim Assistant Secretary Publicity Revolutionary People Front